Manipurda awonba saukhatpa khunai ama purakpada NPP na asoba thodang loba ngamgani haibagi thajaba lei haina NPP gi Vice President Hemosandran haikre. Ingtapna nungsi sanana leiminana ba honabada CSO sing amasung political party khuding makna thodang lomina si haina UPF ki President Rupachandra na phongdokre. Amasung PWD na paikatpa sangshaktagi Technopal taba lambigi package ahumgi widening and improvement ki bidding process ministry na kathatkre haidi. Kurumzari ISTV News meeting tabiri singbu Manipuri pawda taram noksari hauji paw sandong na pizari regional platform ama weriba One North East One gi makhada North East apun bagi weba kholau ama punna lawminarabadi Delhi na ekhoi gi wakat soidana tagani haibagi thajaba lei haina National People's Party gi National Vice President oina haplaklaba hanagi Minister Irengbam Hemosandra pawmi singda haikre ngasi Imphal da thorakiba Hemosandra makha taraduna Conrad Sangmana lusingba National People's Party asi mahaknasu yamna pamjaba party amani lamdam sigi leidiba political gi khongchat asida North East apun bagi weba vision amaga loinana puthorakliba One North East haiba regional gi weba party asida yaurabadi Manipur gi weba matam gi isu kaya pukhatpada chauna mateng oigani haibagi wakhalonda party asida yaukhibani mahaki oinadi handak mahakna NPP da yaurakliba si political gi anoba mayon amani Hojik lamdam asigi tangdu leitadraba phibam si khajiktang chumthokpada amadi ingtappa purakpada mateng oigadra haibagi wakhalonda NPP gi party asida yaubani Manipurda awonba saukhatpa khunai ama purakpada NPP na soidana asoba thodang ama loba ngamgani haibagi thajaba lei haiki Politics ki oina ga yang ngangning ba digi pham gi kari ga dugi watchman na tabada ajik sida wari bai koi gi keno se masida amuk tang mayam punjal laga mayon se am tang chum thokko ngamgadra abdi wakan duga loina na ai NPP koi party se yaujarak pani adu layok phabadi yam chawba yam prestigious oiba national level da haijabutare party se gi national vice president hapirak pa se ai gi oina ki laibak yam phabani adu ai ha ki wakalda ai yam na pen sengna Nangasi tasenga ai kha kuina sunga panda lejarubani adu ngasi ai gi hek ima lebak Manipur gi akoi gi ka haita senga ba akoi gi ima gi Manipur ima gi yogjarak pa matamda aingonda thamoi da faujare wakal se hujikti akoi loina mak politics ki wanate amagi wanate platform gudi any platform lo gi yai adu akoi Manipur se ongtang di hani gi tangu leita ba yam peaceful loiba afaba sana leba Manipur do oina na hotna ba arai badi nate am arai ba pot nate koina aina haijere bise adu mayang loina na ayona ma wakhat na ma loina na tawm na bugi wakhan du da ai lakse lamdam asida mahok shagum ingtapna nungsisana leiminana bohona bada tongan ba CSO sing amasung political party khuding mana thodang lomina se haina United People Front UPF Manipur gi President Nongtombam Rupachandra ngasi December 9 dagi horaga mathang chahi gi January 9 fauba tha amasupna aikoi amuk khuntak aruishi haiba wakhalonda National Reconciliation Month Manipur Press Club ta hodopagi thoramda haikre hodopagi thoramdu da CSO singilu singba sing amasung akang hai sing sargyaki President Rupachandra na makha taraduna aikoi amuk khuntak aruishi haiba wakhalon makhada ngasi December 9 dagi hona tha amasupna National Reconciliation Month ki thoramsi pangthokadori masigi manungda Manipur gi wangmada leiba Assam Tripura Meghalaya na chingba mafam singdasu satuna aikoi amata oina punsinaba thoram kaya su pangthokani Manipur gi wangmada pangthokluraba matungda Manipurda amuk halaktuna bike rally na singbasing aikoi amuk khuntak laroisi haiba paujal puba thoram kaya su pangthokani UPF Manipur na lamdam sida tangdu leitana ingna chikna leinanaba honaduna lakli political parties singnasu tangdu leitaba ingtapa lamdam ama oinaba thodang lobiu haiki January gi tang 3 tagi aikoi tongan ba district singda aikoi bike ki rally chatlaba matung January gi tang 4 da aikoina Kanchipur da leiba Gabir Singha gi
नोंगा की मफम असिदा अखोइना प्रोग्राम असे लोइसनजगे हाइदना यूपीएफ की माइकेदगी निसिंगजरी मणिपुर दा लैरिबा तोंगान तोंगालबा सिविल सोसाइटी मयामसिना अखोइ चिंगतम खाइदना अखोइ मणिपुर से अमुक हना अखोइ शांति पोरकना बगिदमदा अखोइ चिंगतम की मीसिंग उनादना कन होनजरी सुगुम्बा तंजासिदा मणिपुर दा लैरिबा तोंगान तोंगान पॉलिटिकल लीडर सिंगसु मागी पॉलिटिकल पार्टी सिंग अदुदा अखोइ कौसनरकांदा अखोइ कमाई तौरगा मणिपुर से अमुक हना अखोइ पुन्ना शांति ओना पोरकदगे हाइबो अदुसु पॉलिटिकल पार्टी में सिंगसु अदुगुम्बा खोदोंग साबे लौमिननरबा अखोइ यूपीएफ के माइकेदे अपील से तौजरी हाना थमजरी इंडिया गवर्नमेंट की मिनिस्ट्री ऑफ रोड ट्रांसपोर्ट एंड नेशनल हाईवे ना सोकलिसिंगनी कुनमरी कुनमंगा की मखादा इंजीनियरिंग प्रोक्योरमेंट एंड कंस्ट्रक्शन मोडता स्टेट गवर्नमेंट की पीडब्ल्यूडी ना पाइखतबा संसक्तगी टेक्नोपल ताब लंबी की पैकेज अहुम की वाइडनिंग अमदी इंप्रूवमेंट की बिडिंग प्रोसेस मिनिस्ट्री ना कक्तखरे नौना टेंडर तोननबा खंगहलखरे हाइरी हिरमसिगा मरी लेनना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज गवर्नमेंट ऑफ इंडिया के असिस्टेंट एग्जीक्यूटिव इंजीनियर नॉर्थ ईस्ट रीजन मोहेंद्र कुमार ना कोरिजेंडर मम थोखरे मिनिस्ट्री ना थोकपा कोरिजेंडर मदुना संसक्तगी टेक्नोपल ताब लंबी सेंबगी पैकेज अहुम की बिडिंग प्रोसेस अदु सनररोय ममांग थोखिबा रिक्वेस्ट फॉर प्रपोजल की यावरिबा क्लोज सिंगी मतुंगिना अनोबा बिडर सिंग कौननबा खंगहलखरे हाइरी ममांगी बिडिंग प्रोसेस तो यावखिबा बिडर सिंगना थमखिबा बिड सिक्योरिटी अदुसु हंदोकलगनी मरी लेनबा बिडरना मणिपुर की पब्लिक वर्क्स डिपार्टमेंट की चीफ इंजीनियर की ऑफिस तगी लौसिनबा यागनी हाइरी संसद टेक्नोपल पैकेज अहुम असी किलोमीटर निफुनिपान सांगबा डबल लेन ओइगदबनी लंबी असिगी बिड वैल्यूना क्रोर चामरी कुनमापन लाख मरफुद्रा निपानी टेंडर अदुदा एजेंसी अमदी कॉन्ट्रैक्टर तराहुमदोइना बिडर ओइखी हाइरी अगस्त 12 पांगथोकपा टेंडर अदुगा मरी लेना मिनिस्ट्री की इवैल्यूएशन कमिटी ना बिडर सिंगी टेक्निकल बिड सिंग अदु इवैल्यूएशन तौकी मदुदा बिडर अनि MSJKM इंफ्रा वर्क्स प्राइवेट लिमिटेड अमसुंग MS अलोन इंफ्रा प्राइवेट लिमिटेड पु टेक्निकली नॉन रिस्पॉन्सिव बिडर नि हाइना लाउथोकी टेंडर सिगी फाइनेंशियल बिड हंदोकपा मतमदा नीरज सीमेंट कंस्ट्रक्शन लिमिटेड ना शेड्यूल रेट अदुदगी चादा 93.3 ताना बिडिंग तौरखिबनी मसिना क्रोर चामरी कुनमापन लाख मरफुद्रा निपान संगना सेमगदबा लंबी असी क्रोर चनी कुनतरेता सेमबा ngамगनी हाइना बिड तौरपु ओइखी हाइरी सेनफम असिदा लंबी सेमलकपदा क्वालिटी द कंप्रोमाइज तौरपु याबा लाकपदगी मिनिस्ट्री ना बिडिंग प्रोसेस अदु कखिबा ओइगनी अमुक हन्ना टेंडर तौरगा क्वालिटी लेना लंबी सेमननबा लौखतप खोंथांग ओइगनी हाइना पावगी सोर्स असिना हाइरी हौकिबा नवेंबर 15 दगी हौना सथरकपा यूनाइट टू एंड डिजिटल वायलेंस अगेंस्ट all women and children haiba thimda women convention in observation to 16 days of activism against gender based violence ki thoram ngasi numit 15 ni suba numit palace compound leiba iboyai sumang lila sanglenda pangthokpa thoram aduda mafam kaya dagi lakpa nupi lusing bising saruk yakhi thoram aduga mari lenana united women's rights defender gi member wodi bi khatrimayum sapanana थोरम सी चाही खुदिंग की पांगथोक्तुना लाकबा थोरम अमखकनी इंडिया की मनुंगदा मणिपुर दसु नुपी अंगांग सिंग द सथबा मियोत मिनै की चांग असि वांगना लेरी मसी थिंगनबा खोंथांग अमदी खोलाव कया लावरबसु कानबा मपुंग फाना फंगनबा ngamdri असिगुम नुपी अंगांग सिंग द सथबा मियोत मिनै असि मतम मतम की पालिबा लेंगाक अदुनसु क्राइम तौरिबा मियोय सिंग अदुगी मथक्ता चपचाबा खोंथांग लौखतबना क्राइम असी अकीबा मत याउदना मखा ताना सथहनबदा चाउना मतेंग पांगहली हाइखी हजिक हजिक लैरिबा अखोइना थिंगौदा तारगदी अखोइगी तुंगददी अखोइगी नुपी हाइबा खुनाय असे अखोइ मांगखिबा याबगी अकीबा लैरबनी अदुगा नुपी सिबा मतमदा अखोइगी एक्शन लौखतपगी महुत्ता अखोइगी पैसा नुसा अखोइगी सेंजा थुमजा तौरगा लोसनखिबा मयाम अमा तौबचिसु यामना पेंदे अदुगा अखोइगी पोस्टमॉर्टम तौफम थुपा कया अमसु मागी असुंबा खंगा अनि हाइबगी मतागुम अखोइ पोस्टमॉर्टम तौदना लोसनगिबा केस कया अमसु अखोइ थेंगनजै मसिसु यामना नुंगाइते अदुगा कुई दबिदा अखोइगी या स्कूल दा एडवोकेट अमगी लोइनाबी डॉक्टर रीता रिमस्ता फिजियोथेरापी की डॉक्टर ओइना लेरंबा असिगी लंगना लंगसिबा हौजि फौबा पुथोक्तबा असि अखोइ याम पेंदबा फावी अदुना मणिपुर दा दुपी अंगांग दा चथरिबो मियोत मिनैसिंग असे अखोइ पुन्ना सिंगमिना हौरसी हाइबगी पांदम दा अखोइना ngasiगी वुमेन कन्वेंशन असि पांग
Cine Writers and Playwrights Forum Manipur na sinduna Film Forum Manipur gi Cine of Day gi thorum Major Kulda leba Manipur Press Club ki Loktak Hall pangthokre. Thorum da Film Forum Manipur gi Chairman Khangembam Kuleshorna Hojing Manipur gi film sing asi karamba status ta leiribage haibasi aikoi punna khanani nabagi matam oire haiki. Manipuri film na noma gi hantarakbukum na toriba asi Manipur gi culture asi Western culture na hena Manipuri film da mami tarakpanani. Nauna film gi lamda khongdarakliba filmmaker sing amasung artist sing da honesty oiraktaba discipline walakpa sisu film hantaraknanaba maram amani. Film ama nambal oiraga premiere show utpada film forum da invite tawrakpagi mahutta film gi mahurat numita oina invite tawbirau maduda film ama nambagi chana kanglon kari hapayai kari hapayade haibadu kharada oirabasu tana hoba phangani haiki. Moi film namna pesa pang apne gain to ba ma pharang khang da yu thakwa ma su chief guest ni gain to ga du ga khang boi khang da su pangang ang da phoi pham ma ta ga mak tre akhoi gi film fraternity gi community da shop ko po ne ba akhoi gi film gi quality film gi status ko yo pharang khang de ma sikrai de gi no hai da akhoi gi culture si mang thar pa akhoi culture si preserve tong no ba hon na da suon ba aduga majority oitaba sidagi ahongba culture adigi mapalam digi lakpa influence of culture section dominate tawna film da mami tarpa lonyang ni matang se yam yawe jisi yam yawe sumtho haidena khona review da marking torongani hoi hoi hai ga sumthor tan dum utkhiba dum yawe sini akoi gi film tawbiri be singsida honesty leitaba sigi khudam ni akhoi film tawriba singse akhona thammiba discipline sana kangon singa satpi ragati masi tholo oi haina khalle Sahi sigi December 13 dagi 13 fauba Karnataka gi gadak ta pangthokadaba 19 suba All India Panchayat Conference ta saruk yaruna bamioi 13 na saba All Manipur Panchayat Parishad Administrative Committee gi kangbu ama ngasi Imphal thadokre. All Manipur Panchayat Parishad Administrative Committee ki President P December na conference asida tongan panchayat ki activities sing khanani nagani loinana Prime Minister gi khungang chawkhatana India saukhatpa yaroi haibu wakhalon adu mapung phana naba Manipur gi khungang singda development work sing mapung phana naba masung job card sing gi employment hangat handuna khusumal hena phanghan naba gi pandamda Manipur state ki mahut silaga chatpa khongsat ni haiki. Fine Arts Graphics ta Manipur State Kala Academy Award lesingani kunmari fanglaklaba Sundarjat Wahengbam amasung Radha Pyari Wahengbam ki masanupa Ghanajat Wahengbambu harau taram opagi thoram takhelambam laikai youth club Imphal na sinduna club sigi sanglen da pangthokre thoramadu fishery department ki director T Fulen Lamzat Tombana maruiba president member singona saruk yakhiba loinana laikai gi ahalamal singshu saruk yakhi. Manipur State Kala Academy Award fanglaklaba Ghanajat Wahengbamna asamba khudol sing tamduna ikai khumna utpaga loinana pungning thogatki thoramduga mari leinana Fine Arts Graphics ta Manipur State Kala Academy Award di Ghanajat Wahengbamna mapanda kaya satuna mahi tamlurabasu iramdam Manipur dagi henbadi leite mahakna yekhiba lai khudingmak nunggi wahan thok puba ngaktani miyoibagi punsida soidana thoklagadaba thokdok amada yumpham oiba mahakna yekchaba The Last Ride hainaming thonba ayek palai amagi maramda wafam kaya fungdokhi. Last Ride hainase ai gidang natte mi khudima ki punsida ma lekidaba baba lekidaba yam lekidaba ichan lekidaba mi khudima ki punsida akoi ki loss lekidaba ki memory mi khudima ki oi leinai ma baba everyone so mayam everyone can relate to my artwork haina tumna ina chemja kibni ai gidang natte last ride habase mu khudima ki memory khudima ta ma ki individual khudima ki punsida memory amamam last magi loved ones like the memory am the point like habani adugi memory do ina la khidai ta ni yeksa bane Ngasidagi hauna numit humni subna sathagadaba North East India International Conference on Innovation in Science and Technology NEICIST 2025 ngasidagi Manipur University ki court hold hodokre pangthokliba international conference asina scientific advancement anoba wakhalon kaya puthokpada chauna mating piragani haina Professor N Lokendra na fongdokre
Manipuri Institute of Technology na sinduna pangthokpa international conference hawdopagi thoramda Professor N Lokendra na makha tarduna North-East asi renewable energy gi potential yamna marang kaibada natana bioresource tasu hotspot John Amani, Maramaduna, Sargyariba scientists, researchers sing amasung academic sense singna, Ningtina Kanana duna, technical advancement hub amasu oiraba, North-East ki damaktasu, Anoba Wakalun kaya, international conference sina, Piba, Ngambo Oishanu Haiki. This international conference provides a platform for researchers, academics, scientists, policymakers, and the entrepreneur to collaborate, exchange ideas, and to create solutions on varieties of issues. I am confident that this interaction and the presentation of papers during the course of this seminar will contribute not only in the advancement of knowledge, but also to the empowerment of communities across the region. I would like to appeal to all the participants to use this opportunity to question the established assumptions, to break and to push back the established boundaries of different areas of specializations, so that the solutions, the ideas that they will bring about will help in the solutions of varied problems that the region and of course the whole country as a whole is facing. International Conference Asibu Siliba Organizing Committee ki co-convener Dr. Rajiv Rajkumar, Assistant Professor, Department of Computer Science, Engineering, Slope Technology, MIT na International Conference asida punna paper sama kuntra taruk present ogani loina virtual gi khutangda leibak kaya dagi delegate singsu saruk yari haiki. Maruwaina nauna research toriba PhD scholars singda makoida leizariba anoba wakhalon kaya singadubu uthok chanabagi platform ama piba conference ni haiki. The papers are almost almost 136 papers accepted. There is a international delegates from Yawi, the International University of Norway, Michael Mayawi, USA, Jawala Habam Yawi. So I don't know international delegates, even participate Yawi. So I don't know international conference, Nobel function that 3 days function international or conference, research, PhD scholar, even a academician high time, platform conference research field publication exposure from Thobal District United Women Development Organization gi matam sangna thopurambi loinana President Wadam Kibi ima sapamombi bimolana masagi anaba mana maram moraga leikidabada Iraipak Inat Chanura found loinasilon Ishal ge executive members singna punna waba phongdok minakre Iraipak Inat Chanura loinasilon Ishal ge secretary publicity Sanura Pamai gi cherol mana executive members singna saruk yaduna waba phongdok minakibaduda leikidrabi gi thwaina Mapugi Laikolda, Igna Chigna Lairunaba Kuruminaki. Imasina Hingling Matamda, Iramdamgi, Tongan by Isusingda, a Hing Mingsel Kangduna, Tengna Kibada, Tauna Laina, Hanbalaitana, Mayong Yaduna, Chongtok Pirakiba, Ima Amani, Lamdam Sigi Tongan by CSO Singapun Balup, JCILPS, UCM, Koko Minachingba, Saruk Yaramki, Imana Laikidabasi, Iramdam Sigiwina, Asoba Mangjaba Mani, Luenana Ahoba si Amukhana, men Katpangam Loroi Hainasu, Cherul Cinemakatari. Borayangbi Gram Pansait ki Ward number 3 Madi 4 Yueba, Sakatorangi Matang, the Kanan Nebami Pamama, Kumbi Esigi MLAS Prem Chandra, Yauna, Borayangbi Tongkong Makalekai the Pang Tokre. Toramduda Borayangbi Gram Pansait ki Hanagi Pradhan Thiam Romes, Wangutera Kong GP ki Hanagi Pradhan Potsambam Balesor, Borayangbi GP ki Hanagi members in Amasung, Ward number 4 Madi 5 ki Halsing. Sarkyaki Lamdamduki Sakwa Torang Maruina Lambi Tungamasung Education Mai Sing Yauna Hiram Kayada Kanana Kibagaloina Tauba Basing Tabakta Ontukna Basu Mipamaduna Kanana Ki MLA Kumbi Esida Lisingani Kunitoida Miamna Mahakpu Tagatuna Mai Paktuna Sotaraba Kumbi ACSC Karadura Busman Mankatpangam Nanba Honaduna Lakibani Lisingani Kulumdoigi Me Humdagi Toganing Daba Irang Duna Awaba Pidaba Nati Adubu Sotaraba ACSC Menkatpangam Nanaba Kana Honari Haiki Amloida Wafum Amata Miam the Nasi Fabu Tamdri
ngamgadabasing thabak toina pangthoktuna lakli Borayangbi thongkhongda leiba Borayangbi Government Upper Primary School asi high school gi thakta onkhatanaba process loire adubu kana gumbana political ke khudong chaba loduna miyamda lan haijinba asi topiyu haiki aide haijan bahite aina tawne haraga ai ahlaman singam khanjaidani sesal khanjaidani aina tawne haraba aina ngamgadaba thabakto ai sesal porwapa ai damtam singi mioida ai haijabani aina ngamoidaba thabak mu phawba aina si ai zindagi ai haiba ngamjade tawsu tawjade adu haiba process tawrabasi soidana ai mamang sakhiba peer lakringaida koi peer lakhibsuna man moirga koi gi lebak thib sabu hian gi bani adugi mamang ga koi school khara lakhat ingai gi tholak pada koi soidana koi ai gi constituency sigi school mari khatang lokat piu haibada soidana lokat kini haib ga yaba matam digi education minister na ayaba piraga lai gi hai thumjage Lakliba December 13 Taramapan Fauba Tamenglong the Pangthokadoriba Orange Festival gi mangwainana Miyamna yamna pamnaba tourist sport amoriba Tamenglong district ki manungda leiba Barak Basin Bamgaizangi Jengguangda Romainaga Council Manipur na lusingba maroiba myoising saruk yaduna yengsin kre haina RNCM na thadropa cherolamana hai Cherol sina makhata na mafamsida IVR Road sing ningthina semjinba Tourist Development Infrastructure Jengguang Bista semgatpa PIC semgatpa amasung Bamgaizang amasung Tazizeng Village ki marakta suspension bridge ama Sembinanaba Lenga ki pukning susing silakli Mipam kudimagna Orange Festival da saruk yabiyu hairi Paugi maraksida break amtang lominase Dada! Yun magkigano. Alam mo kamo, sige yung se, next time tinacheksin na laksilaga tamro ba nine? Dada nang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masilug, asoyangan ko kada batagi, next time tina napseli. Next TMT जोर हाबती मक्तों का नबसेम बने ज़रमन टेक्नोलॉजी से नबना कंक्रीट का टॉप में तिना मतमदा कपाम में हम मुक्त है ना एंगल अगले TMT strength is in the way Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Sangai tutorial Kwakathil ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol gi damak Sangai tutorial natraga Sangai hostel Kwakathil ningthem kolda lakpiduna akupa marol tanabiu Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracketungda mohana taram noksari makha tarakpa pau pizari December 10 numerasi ingkum jalising machamapal nifunipanda malemgi puarida mutnaidena lehorakadaba malemgi miyamgi hakkanba numit International Human Rights Day haina sapung kiba numerasi ngasidi jai humpatra taruk mapung phari haina korkomgi publicity committee gi cherolamana haidi Cherol sana makha taraduna kumjalising machamapal nifunipan gi December 10 da United Nations Organization gi General Assembly na Universal Declaration of Human Rights Sanare haina lauktuna December 10 bu sanagi mayekna iduna thamlambagi puari ma semki Sathiraba malemgi anishuba lanjau World War II gi matungda asigumba mioibu khunaibu nungshi haitana tumna hatpa masung otpi neibu kaya si matungda thoktana naba lisinga chamapal nipu mangada United Nations Organization sem khraba matungda mioiba phurupu malemgi thakta chap manana ikai khumnabagi manaba mityengda leinabagi damakta malemgi leibak singna UDHR gi kayat asi semina khibani Kumjalising machamapal nifunipan UDHR bu Paris ta chatnari haina lauthokiba numit asibu ngasi malemgi phurup miyam aikoina International Human Rights Day haina malemgi miyam pumbana ningsingduna thoram pangthoknari December 10 numit sidagi hena maruoiba atopa numit ama miyoibagi puwarida leiram khigani haiba thajade haidi numit sina miyoiba phurup khudingmak khunai khudingmakta natana miyoiba khudingmak akiba yaudana maning tamna hingnanabagi thona adu piri
UDHR haibasi isam samba cherol manate masi malemda tangdu leita na hingba ngamnanaba amadi malemgi miyoibagi hakkanba ngamnanaba logi kanglon kaya semnanabagi horakpham su oidi cherol sena makha taraduna hairangoi thong massacre 1984 Operation Bluebird 1987 Rims massacre 1995 Malom Mihad lisingani Jakurador massacre lisingani kunmaribu ningsing lakli UDISR gi lauthok warol da yauri bising si Manipur yauna malem gi naihat piraba phurup kayagi asuma wayel phangnanaba arangba liklamni hairi December 10 lakpada anoba thonana mangjil thaduna ningtamlaba malem gi leibak mayam gi manungda Manipur su tinba ngamnanaba hanba leitana lanjang ama Manipur phurup miyamna changsin bangamba oirasanu hairi Manipur gi nupi lan haibasingna malem gi nupi khunaida arangba paujel piba ngamnabagi damakta aranba khudamasi aikhoigi imasingna arangba khudamasi aikhoigi imasingna semjabani amasung senajabani asigumlaba mayek nairaba nupi lal ningsing numit asida India lenga ki khwaidagi makoki pham puriba miyoi amabu karamba thogal tauba amasung taudaba haibasidi ngasigi Manipur gi ima khunai gi wakai biro India ki President Draupadi Murmuna Manipur da lakpada pungjadagi mahakna Manipur da leiringai manung phawba Manipur pumba General Strike thamle haina NRFM gi Information and Publicity Secretary Sanajawa Maiteina khuriek piduna thadorpa cherol amada hairi cherol sena makha taraduna President Draupadi Murmu lakpasida General Strike asina mai sing ana layeng nupi lal gi thoram amasung media gi oinadi komthokani cherol sina makhata na Manipur gi puari gi tangkak amada namduna Manipur bu India da khudum chalhan kiba merger agreement 21 September 1949 gi thodokpu ahing bu oina Manipur khunai da paudam liba Silong Red Land da liba Manipur Rajbari bu Disingani kun manga gi October 9 da uphunta na thugai bhaibasi Manipur miyambu hingna phumjan bani hairi cherol sina makha taraduna malemda miyoiba khunai gi yekna bani malengi super power laibak singna ahakpa khongthang laukalaktuna thingbagi khongjang chathariba drugpu semnanaba sungnanaba Manipur gi chinglakta mapu khangdraba lam ekar lising kaya gi poppy farm sing asigi mapu India gi president amasung prime minister anina mapu oipham thui haidi 3rd May lisingani kulhumdoi dagi Manipur da chathariba proxy war asisu India ki President amasung Prime Minister gi thaurangna tohanbani haibasida aranba amata yaudi haibasi Manipuri singna khangadabani haidi Manipur State Legal Services Authority gi meeting makhada District Legal Services Authority Thobal na sinduna khangabokta leiba District and Session Court Complex Thobal gi Conference Hall da Thobal amasung Kakching District ki manung chana leiba Police Officer Additional Public Prosecutor sing gi oiba nomagi oiba sensitization cum interaction program on arrest and seizure in light of the recent Supreme Court judgment haiba hiram sida pangthokre tongan bakhang hairaba miyoi kya saruk yaduna pangthokpa awareness program duda arrest and seizure gi matangda akhang haising wangang ki pangthokhiba sensitization cum interaction program duda punna miyoi humpuram saruk yakhi hairi Manipur Tribal Development Corporation ki Chairman Vivek Kumar Dewangan na e-billing system launch tokre. Thoramdu da MTDC ki Managing Director Lakishan Ngamsha Kasung, MTDC ki Chief Engineer Athokpam Dolendro Sarukya ki. Nauna launch toraba e-billing system na miyam da kanaba kaya supiragani hairi. Tripura Lenga ke Directorate of Kokborok and Other Minority Language na sinduna Nazrul Kala Khetra ki Sahitya Academy Conference hold the 2 days workshop of Manipuri language on basic knowledge of Maitai Mayek and spelling Manipuri writing using Bengali script haibasida workshop ama pangthokre workshop aduda Maitai Mayek resource person oina Khoisnam Mangol na wangangki Niti Ayog Government of India na sakanglaba Bharat Seva Society Maharashtra na Rashtra Seva Puruskar lesingani kunmanga pirakraba Manipuri classical dance ta Gotimayum Asarani Devi amadi Humanity Service ki Mitai Gilamda Angom Bambam Sanubu Bahujan Sahitya Academy National Committee of India Manipur State amadi Salin Digital Mini Studio da Harauk Taram okre Taram Upaga Mari Lena BSA Manipur State ki President Loinana Chairman Salin Digital
Dr. Fanjobam Lanazitna Bembem Mamadi Asarani Asigumba Lemzaningai wherever Manapang Lakpada Todok Hendokna Nungaiba Fongdoki. Azig Loshilakpada Maru Eba Pau Amukana Pizari. Manipurda awanba saukhatpa khunai ama purakpada NPP na asoba thodang loba ngamgani haibagi thajabalai haina NPP gi Vice President Hemo Chandra na haikre. Ing tapna nungsi sanana leiminana bukhonabada CSO sing amasung political party khudingmang na thodang lomina si haina UPF ki President Rupa Chandra na fongdokre. Amasung PWD na paikatpa sangshaktagi tengnopal taba lambi gi package ahum gi widening and improvement ki bidding process ministry na kakthakre hairi. Masagaloinana hozu phawagi oinadi ISTV news matang sida loisinjari. Bideng tabiriba punamaku amuka hana kurumjari.